Kongba maru laifamlenda kukisingna nongmai kaptharakre thaudoktuna chenaba KNF-B mari fare. Ngasi ayu pung 8:45 rom tarakpada Imphal East District ki Sagolmang Police Station na konba Kongba maru laifamlenda lamtagi nongma panba ira thoranga mari leinana lai kuramba lakpa khunja amadi lai committee ki miyoi singna lai ki thoram tawringaida kuki militant singna nongmai round kaya kapsilakre thaudoktuna mari leinana Kangpokpi District ki SP ki supervision makhada Kangpokpi District Police amasung 115 Battalion CRPF ki combined team na operation tathabada KNF-B ki cadre mari fare hairi. Lai committee miyoi singna phongdorakpada ngasi ayuk nat ki oiba lamta thagi nongma panba chahi khudingi Kongba maru laifamlenda lai ki thoram pangthokpagum ngasi ayuk pung 8:45 tarakpa matamda lai committee amadi khunja 15 rom Imphal East District ki additional SP Herojit, additional SP Shankar, OC Sagolmangna CRPF ki platoon ani ga loinana Kongba maru gi akoibada ayuk pung 3 dagi section thorang lokhatuna laiki asomna apunba security ki team aduna section thorang lokhatuna leiringai kuki militant sing aduna nongmai round 5 rom Mark Hills lom dagi yamna lamna kablakibani adubu thoidokpa aso opandi yaukidi hairi. Laifam aduda laigi oiba thorom tawringai kuki militant sing aduna manang nakpada leiba chingthaktagi nongmai round khara kapsilakibani adubu nongmai kablakpagi thaudok aduda aso opandi yaukide. Tungda masing amlaba security force sing mafam aduda laglaga akoibada tariba khunchingda combing operation chathari hairi. Kangpokpi police amasung CRPF ki apunba team na chathakiba operation aduda faraba KNF-B adudi Kangpokpi District ki Faijol Kuldagi Lungau Mes Kipjen chahi 18 apokpa Saikohau Kipjen Luang Sagon Kuldagi Satmin Lun Tuibai chahi 13 apokpa Letmang Tubong Khul asimaktadagi Thangaulung Kilon chahi 18 apokpa Sonkhodang Kilang amasung Ebenezer Kuldagi Letmilan Kipjen chahi 15 kawi farba cadre sing adu makhataba aingi oiba thabak ching lokhanaba Kangpokpi Police Station da Taksinkhre hairi ngasi Kongba maru laifamlenda chahi asigi lamta thagi nongma panba numita yamna maru oiba laigi tharom tawgadawriba adugi mangoinana security force sing deploy tawbana natana Kongba maru gi mathak thangbada leiba chingda Assam Rifles leina matau karamna kuki singna nongmai kaptharaklibano haina Kongba maru semgat loop amadi miyamna pendabasu phongdoknaki. Governor nongmai surrender tawnaba pikiba matam March 6 fawba sangdokre. Manipur ki Governor Ajay Kumar Bahalana nongmai surrender tawnaba pikiba matam mathang tha March 6 ki nungthil pung 3 fawba sangdokre haina Directorate of Information and Publicity Relations ki Director NG Uttamna thadrokba chirol amana phongdorakli. Chirol asina makhata na hai Governor na nongmai sing surrender tawnaba matam loikraba susing amasung tampaki district singdagi tongan ba civil society organization singna nongmai surrender tawbagi matam ase sangdokpiyu haibagi appeal sing lakpana maram oiraga Governor na miyangi appeal asibu lubna lawbaga loinana nongmai surrender tawrakpagi matam ase sangdokhibani hairi. Chirol asina hai Manipur ki Governor na hauji sing amasung tampaki district singda naha singna ain kaina Manipur Police Army singdagi lawkiba nongmai sing paiduna leiriba singna manang nakpa police station sing outposting amadi security camp singda surrender tawnaba amuka hana appeal tawri. Etina khulai khusinakiba nonganbaga kukina nongmai kapsilakliba si hayeng makphaduna action lawgadabani Robin Mangang. India government amadi Manipur gi government bu yamna ikai khumnaba utuna Arambai Tengolna pairamba khulai khudingma khusinakraba hek nonganbaga ngasi kukina Kongba maru laifamlenda nongmai kapsilaktuna law khongduna tawrakpa asida India government amadi Manipur government na kari action kukida lawgadawri haina Arambai Tengol gi PRO Robin Mangang khwarakpamna social media da thadrokpa post amana hanglakli post asina makha taribadi ngasi mak hayengmak kuki gi mathakta action lokhatuna pagadabani madu ngamdrabadi maitai da namthak tawbani haina logani nakoina ngak senba ngamlaroidaba oiragadi central amadi state force ding loina interfere tawbirakanu aikoida ki hanbirakanu free thabiro aikoisu amuk lakpra poibra sapchana tawragi haina su phongdorakli. KCP OWZ ki lanmi ma fare Manipur Police ki kangbuna lamsang area dagi KCP OWZ ki lanmi ma su fare hairi faraba lanmi adugi mamingna mayang lambam Prem Kumar Elias Manau chahi 18 kawi hairi Imphal West District ki Kachi Khun Mamang Lekai dagini mahangpu asamba wahang pahong chathabada lamsang area da laiba miyam dagi sel khaibada chenabani haiba khangma ngamle mangondagi mobile phone ama lupa chani ga nimpu yauba wallet ama
2-wheeler ama fagale fagalaba polamsing aduga loinana makha taba logi oiba thabaksing lokhanaba lamtang police station da khusinagre hairi ekar yankhai romda tharamba popi yantatkre Kangpopi district administration na district asida leptana chatharakpa popi pambi yanthatpagi operation matung ina lam ekar yankhai romda ain kaina tharamba popi pambi sing yanthatuna manghankre Kangpopi district ki manung chana Huitin subdivision gi Somphung khul gi ithai turel mapanda paksana lam ekar yankhai romda ain kaina tharamba popi pambi sing Kangpopi District Police CRPF Forest Division Kangpopi amasung SDC Cycle Block ki apunba team ama nangarang yantatuna manghan takhankhre hairi sathagiba popi pambi sing yanthatpagi thabak adu law enforcement agencies singna ain kaina popi pambi thaba thingnanaba amadi community singbu drug ki ipaktagi kanba ngamnabagi pandamda pangthokibani hairi chayol asi horakpada subdivisional magistrate ki mining makhada Forest Division Kangpopi team amana nafai singsangdagi lam ekar 35 romda paksana tharamba popi pambi sing yanthatuna manghan kibal laikhrabani Arambai tengolna khusugulai sing mari lainaba singda khusinababu hanagi CM na thagalagli hanagi si minister N Birena Arambai tengolna ngarang fireb ama lautuna mari lainaba singda khusugulai sing sinarakiba adu lamdamasida ingtapa amadi mahosagi phibamda hanjil halangnabagi thong hangbani khongthang asi laurakpagi damak Arambai tengolbu thagali haina mahaki account da thagalakpa post amana hairi mahangna social media platform ama oriba account da thagakkiba post asigi matuina Arambai tengolna ngarang mari lainaba singda khusukulai khusinaba asi lamdamasina mahusagi punsi amadi ingtapa hanjilhanabagi asoba khongthang amani masina lamdamasida thokliba irang asigi asoba yawan amadi oiragani haibagi thajaba lei khusukulai sing khusinarakiba asina lana lamdamasida lairamba ungkhatnabagi phibam asi khara makhaidi hanthanba ngamgani mahusagi phibam hanjilhanaba ingtapa lakhanaba madi tungkoina chanagadaba phibam ama sembada asoba mateng ama oiragani phibam asi langnaba honabada India gi Prime Minister Narendra Modi Home Minister Amit Shah amadi Manipur gi Governor Ajay Kumar Bhalana laukiba thodangbu thagatpa phongdoi lamdamasida thokliba irang asi athubada waroisin ama puraktuna ingtapa amadi mahusagi punsida hanjilhanaba honabada asoba thodang kaya lauri haujiti lamdamasida leiriba mipum khudingmakna ingtapa chaukhatpa amadi pangal kana India ama semnaba honabada punna thodang lauminasi haina mahangna thagatkiba post asina makadari